ngasi nungdaram phongkiba tongan tongan mase phongsingdigi maruoiba pausing khonggatjaraga mayamda share tawjagi ahanbada kumja inglising ni taraga homdoi thokiba phamlanabagi case senaba miyoi ani mapunsi chuppa kasum sangda leinaba court na right takhare haukiba kumja inglising ni taraga homdoi april thada regional institute of medical science rimski pathology department da junior research fellow oina lairambi ningawum Satyabama kaubi nupi amabu namduna phamlanaraba matum hatoktuna humdoklambagi thaudokta chenabani haiba miyoi ani ngasi session judge Imphal East ki court ama punji chuppa kasum sangda leinaba right takhare punji chuppa kasum sangda leinaba khan khraba miyoi ani adudi Thobal khetri lekai ki khetri mayum biju allies Holendro sei kungani pan apokpa kihais eboso amasum thambal khong saba lekai digi toijam thesis allies James Bond sei kungatar apokpa toijam jugindroni hairi panbaya badi makhoi ani ma hogiba December gi sajatara ga marida ko namara leire hana lokthokibani aduga miyoi amabuna case asida chenaram dabadagi thadokibani makhoi ani mara leire hana lokthokibagi matung ina ngasi court asida puthokloba matung mapunsi chuppa kasum sangda leinaba mara lokthokibani ningsingba yabadi rims ki pathology department da junior research fellow oina leirambi ningongbam Satyabama kumja English ni tarau humdagi April gi sachat mangada Erilmung police station gi manung chanba wangkai lauman bi lakol namdana phamlanaraba matung tamthina halaga hundulambani case asiga mari lainana miyoi ahum police na phaduna sai tare rom wayel sathaduna lakhibani hainasu pauksi esina makhatana phongdorakli atopa paw manamo miyoi kunthraga nipan positive ore sama kunthraga humdoina research tawkhre salewa pung kun gamri asita manipur da miyoi kunthraga nipan nauna COVID-19 positive oire miyoi sama kunthraga humdoina laisat asidagi phaduna research tawkhre ngasi goina laisat asina miyoi amata sian kidre hainsu pausina phongdorakli amasum health department additional director su ori department asigi wangangloi Dr. Khoirom Sasikumar mangang thadorokpa sirul amana hai ngasi nauna positive oirakhiba miyoi kunthraga nipan mak travel history letaba miyoi ngaktani hairi nauna positive oiraglabasing asi tharag state asida COVID-19 gi apunba confirm case lising kunga treka satruka marfuga mari sukre haujuk pawda laisat asidagi phakiba migi masing lising kunga mangaga satreka humdraga mapan sukre hauji active case lising ma sangaga humfuga nipan lairi laisat asina laikhidaba migi masingna sahumga kunthraga tare sukre haujuk pawba laisat asidagi phakibagi sangsada maudra humduga point taraga matri oiri ngasi nauna positive oikiba miyoi singasi Imphal West gi taraga mari Imphal East gi mapal Thobal gi mari Bisnupur gi manga Kaksing gi ama amadi Chusampur gi manga ni su hairi serol asina makhatana hai Manipur mental health helpline gi oina ayuk pung mapan dagi numidang pung mapan phawba samaga mari da call tawduna tanawa yagani hainasu pauksi isina makhatana phongdorakli tentak pa atopa maruiba paung tang ma'am da share tawjaramgei spiritual circuit manga amasu Mahabali temple gi tourism department sangakhre Narendra Modi gi makhara Manipur asi mawong tana semaunaba khonaminasi CM yumthong khuding de ising phanganaba tharong loisilakli Prahalat Singha Patel Manipur ishor gi oiba wakhalon hangat hanbagi pandamda Ministry of Tourism gi Swadesh Darshan scheme gi makhara Sri Govindaji temple Sri Bijoy Govindaji temple Sri Gopinath temple Sri Bungshibodon temple Sri Kaina temple amadi NEC gi makhara Imphal East ki manungsanba Mahabali temple gi akoiba semjinba amadi infrastructure hingat hanabagi inauguration ceremony ngasi Imphal gi Manipur State Development Society na pangthokre hainasu pauksi isna makhatana phongdorakli atopa paw manamo mathau toromdabalenga ki employees in Manipur Essential Service Maintenance Act 1984 gi makhara action lorokadori health services ki makhara lairibi employees na mathau toromdaba tarabadi Manipur Essential Service Maintenance Act 1984 gi makhara lengang action lorokadori ngasi health department gi additional director manpower department Dr. Sasikumar mangana thadorokpa office memorandum amada CMO amadi medical superintendent khudimangna numit khudingi numidang warang pung manga dagi makhoi gi daily report sujoi shoiduna pikhalangna ba kangan khrei all Manipur health service doctor association gi general secretary Dr. T Nilakanta na thokiba sirol amana December kunga mathoi dagi medical health service officer singna emergency service lepadabani haina kangan kibadu
AMHCDA na lusingduna government health service ta apon ba pigadaba kariguma makhal amatigi agitation tawba yaroi athingba lei haina Manipur Sarkar gi Home Department December taraga mapun Englishing ani ga kunda order ama thokre order asi tha taruk phawba satnagani haina su panki Manipur Essential Service Maintenance Act 1984 gi section 3 of 1 gi makhada amade section 3 of 4 gi matungina essential service ta mathau toriba employee amatana strike pangthokpa amadi sathaba yaroi asigumba essential service ta thabak toriba miyoi ama hekta da karigumba strike chatharamba tarabadi madu illegal way haina logani haina palli haina spokesman makhatan phongdorokli atopa aten ma pawna mo MU Malem gi thakta ongkhat pinaba Prime Minister da hijackre Manipur University bu Malem gi thakta ongkhat pinaba Manipur Olympic Association gi former Vice President amadi Manipur Human Rights Commission gi former member NG Nongyai advocate na leba asigi Prime Minister da ayi besurol ama thaduna hijackre hensu pawamana makhatana fundurakli loshilakpada maruiba pawamana BJP lenga ki war on drug ki mission thamoi singde sinda khak lawbugi muhuta lukhaujai jogi case nongna thigat halo Congress BJP da lairuba miyoi kya Congress Party da nongna yorokpaga loinana ngasi makhoibu taramna okpagi tharam ama kaksing khunong municipal council gi ward number 5 ta phangthokre taramna okladuna Congress ki MLA K Ranjit haiki lenga na pekhatlipa war on drug ki mission asi thamoi singde lenga asina chinda khakta drug ki mayokta lawbugi muhuta lukhaujai jogi case asi nongna independent body ama oiriba CBI da thikanansi lenga asina war on drug ki mission asi thamoi sengna sangsinba mission ama oirabadi lukhaujai jogi case asi additional SP Brindabu napta thambayai mission asi war on business ki mission amani haina miyamna hainaringa iser asida lupa crore kayaga konana fagatkiba lukhaujai jawbo maralaite haina thadokiba si laibak thibani case asi horakpadagi hauna aroiba phawba achumba wayal phangloi habisi Congress na mamangdagi khangkrabani maramaduna assembly da CBI da sinanaba kerak hana haikrabasu lenga asina mana pangba mi amagum tasinakide madugi ona tainabda case asibu puthoknaba honakiba napki additional SP amadi court ki judge phawba maram sadna transfer tawki case asida BJP gi lusingba amadi lenga asigi phamnaiba kyana khut thingjinduna ayet apan piki habisi Brindana court lankhatkiba affidavit yaukibata natana social media da viral oikrabani hainasu pawsina makhatana phongdorakli aduga myam ngasi goinadi matang asai da lusinjaragi aduga haye yung atamo ngasi yung ata phongba tuan ba khenaba population gi maroiba pawsin khongga charaka na myam da singai na share tawjarake ngasi goinadi matang asai da lusinjaragi kainarsi aduga video sibu tabi bulur matungda myam gi wakhalona kari lebibigi halu singai myam gi mot amamtang comment box drop tawbiramu and thank you.